ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯀꯥꯏ ꯒꯨꯟꯗꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ, ꯅꯣꯏ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥ? ꯇꯨꯔꯦꯜ ꯋꯥꯡꯃꯒ ꯂꯥꯜꯂꯗꯅ ꯂꯩꯔꯝꯃꯨ ꯅꯣꯏ, ꯉꯁꯤꯗꯤ ꯅꯣꯏ ꯈꯪꯅꯤꯗꯅ꯫ ꯆꯦꯡꯂꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯆꯦꯡꯂꯩꯅ ꯆꯩꯒ ꯄꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯇꯥ ꯆꯦꯡꯂꯩ, ꯑꯩꯈꯣꯏ ꯍꯌꯦꯡꯉꯩ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯜꯂꯔꯣꯏ, ꯉꯁꯤꯗꯤ ꯁꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯦꯕ, ꯃꯐꯝꯁꯦ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯦ꯫ ꯊꯥꯖꯅꯁꯨ ꯃꯥꯅꯦ ꯇꯥ ꯆꯦꯡꯂꯩ, ꯍꯌꯦꯡꯈꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯍꯥꯏꯕ꯫ ꯆꯦꯡꯂꯩꯅ ꯍꯣꯏ, ꯀꯔꯤ ꯆꯠꯇꯕ? ꯆꯠꯈꯩ ꯆꯠꯊꯣꯛꯎꯔꯒ ꯆꯠꯂꯔꯣꯏ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ? ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯈꯨꯜ ꯑꯁꯦ ꯖꯥꯇꯤ ꯃꯥꯟꯅꯗꯦꯅꯦ ꯑꯩꯈꯣꯏꯒ, ꯂꯥꯏꯅꯤꯡ ꯁꯟꯗꯣꯔꯛꯀꯅꯤ, ꯂꯣꯏꯅꯒꯅꯣꯅ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖ, ꯆꯥꯎꯕꯤ, ꯁꯅꯥ, ꯊꯣꯏꯅꯨ ꯅꯈꯣꯏ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯑꯉꯥꯡꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯈꯪꯂꯥꯎ ꯂꯥꯎꯕ ꯆꯦꯡꯂꯩꯒꯤ ꯈꯣꯡꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯏꯈꯪ ꯈꯪꯂꯗꯨꯅ ꯃꯔꯤꯡꯁꯨꯝ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯏꯟꯅꯩ꯫ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ, ꯑꯩꯈꯣꯏ ꯍꯌꯦꯡꯈꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯇꯥ ꯆꯦꯡꯂꯩ, ꯃꯇꯨꯡ ꯆꯠꯂꯔꯣꯏ, ꯑꯩꯈꯣꯏ ꯂꯥꯜꯂꯦꯕ ꯇꯥ ꯆꯦꯡꯂꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯌꯨꯝ ꯅꯌꯨꯝꯗ ꯅꯊꯧ ꯇꯧꯅꯧꯔꯨꯔꯣꯆꯣꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯔꯦꯝꯕꯗ ꯊꯣꯛ ꯃꯣꯛ ꯇꯧꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯂꯩꯁꯥꯁꯤꯡ ꯑꯗꯣ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯦꯡꯂꯩ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯒꯨꯟꯗꯥꯅꯤ꯫ ꯃꯁꯥ ꯃꯎ ꯐꯕ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯈꯣꯡ ꯌꯥꯡꯕ, ꯃꯆꯤꯟ ꯆꯠꯄ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯍꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯆꯨꯝꯕꯗ ꯊꯧꯅꯥ ꯐꯕ, ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯆꯦꯡꯂꯩ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯟ ꯑꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯖꯕꯅꯤ꯫ ꯏꯃꯨꯡ ꯑꯗꯣ ꯆꯦꯡꯂꯩꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯐꯥꯎꯕ ꯆꯦꯡꯂꯩ ꯂꯥꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯞꯄ ꯇꯣꯛꯂꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯃꯦꯔꯥ ꯊꯥꯅꯤ, ꯂꯤꯀꯣꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯃꯇꯝꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯊꯥꯟꯗꯨꯅ ꯐꯖꯕ ꯏꯁꯩ ꯁꯛꯅꯗꯨꯅ ꯋꯥ ꯋꯥ ꯂꯤꯀꯣꯟ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯁꯥꯕꯤꯁꯤꯡ ꯊꯥꯖ, ꯆꯟꯕꯤ, ꯁꯅꯥ, ꯊꯣꯏꯅꯨ, ꯊꯕꯥ, ꯆꯥꯎꯕꯤ, ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯣꯏꯕꯤ, ꯇꯈꯦꯜꯂꯩ, ꯂꯨꯈꯣꯏꯕꯤ, ꯏꯆꯟ, ꯏꯅꯥꯎꯕꯤ, ꯊꯔꯣ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ꯫ ꯀꯣꯂꯨꯞ ꯀꯣꯂꯨꯞ ꯄꯨꯟꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯆꯠꯇꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯆꯦꯡꯂꯩ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯇꯝꯅ꯫ ꯀꯥꯈꯠꯄ ꯀꯤꯔꯗꯨꯅ ꯏꯟꯅꯩ꯫ ꯑꯁ, ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ, ꯅꯪ ꯍꯥꯏꯌꯨ, ꯅꯪ ꯍꯥꯟꯅ ꯀꯥꯈꯠꯂꯣ, ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ? ꯅꯪꯕꯨ ꯊꯧꯅꯥ ꯌꯥꯝꯅ ꯐꯈꯤꯗꯥꯏꯅꯦ, ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯠꯇꯦ ꯀꯥꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯅꯪ ꯍꯥꯟꯅ ꯀꯥꯈꯠꯂꯨ꯫ ꯑꯁ, ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯕꯩ ꯋꯥꯅꯦꯕ, ꯃꯤꯍꯨꯟꯁꯦ ꯃꯄꯥꯟꯗ ꯄꯥꯏꯊꯣꯔꯛꯀꯦ ꯇꯧꯋꯦ ꯍꯥꯏꯕ, ꯐꯨꯔꯤꯠ ꯃꯊꯛꯇ ꯆꯣꯡꯂꯦ ꯍꯥꯏꯕ ꯃꯤꯍꯨꯟꯁꯦ꯫ ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯔꯦ ꯍꯥꯏꯕ꯫ ꯑꯁ, ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯩꯗꯤ ꯀꯤꯕꯅ ꯃꯄꯥꯟ ꯊꯣꯛꯆꯤꯟꯗꯣꯔꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯤꯛꯄꯗ ꯌꯥꯔꯦ ꯍꯥꯏꯕ꯫ ꯁꯦ, ꯌꯨꯝꯗ ꯆꯠꯅꯔꯁꯦꯃꯤ ꯅꯣꯏꯕꯨ, ꯇꯣꯛꯑꯁꯦꯃꯤ ꯂꯤꯀꯣꯟꯒ꯫ ꯁꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯇꯥꯔꯨꯕꯤ ꯑꯣꯏꯅ ꯍꯦꯛꯇ ꯀꯧꯔꯣ, ꯅꯠꯇ꯭ꯔꯒ ꯏꯅꯦ ꯀꯨꯟꯗꯣꯔꯩ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯀꯧꯔꯁꯤꯁꯦ꯫ ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯀꯤꯅ ꯇꯥꯔꯨꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯇꯥꯔꯨꯕꯤ, ꯑꯣ ꯇꯥꯔꯨꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛ ꯆꯥꯔꯝꯕ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯐꯂꯞ ꯌꯦꯡꯅꯩ꯫ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ, ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯇꯥꯔꯨꯕꯤ ꯐꯠ ꯈꯨꯝꯗꯦ, ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯕꯨꯡ ꯂꯩꯕꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯨꯏꯁꯥ ꯈꯪꯂꯗꯨꯅ, ꯇꯥꯔꯨꯕꯤ, ꯅꯪ ꯅꯠꯇ꯭ꯔꯅꯦꯍꯦ ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯣ, ꯈꯨꯝꯕ ꯌꯥꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯗ ꯇꯥꯔꯨꯕꯤꯗꯣ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯇꯥꯏꯌꯦ ꯊꯕꯥ, ꯀꯔꯤ ꯍꯥꯏꯒꯦ, ꯊꯣꯛꯂꯛꯑꯒꯦ, ꯂꯣꯏꯔꯦ꯫
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯪꯂꯦ ꯐꯠ ꯆꯦꯟꯁꯤꯟꯈꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯒ "ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯆꯥꯛ ꯆꯥꯍꯧꯔꯤ"꯫ "ꯀꯅꯥꯅꯣ?" "ꯍꯪꯍꯧꯋꯤ꯫ ꯅꯈꯣꯏ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯋꯥ ꯉꯥꯡꯂꯛꯎꯀꯣ꯫ ꯑꯃꯅ ꯍꯥꯏꯕ ꯉꯥꯏꯅꯗꯕꯤ ꯁꯠ ꯂꯥꯎꯅ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ"꯫ ꯇꯔꯨꯕꯤꯒꯤ ꯋꯥꯗꯨ ꯃꯇꯥꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯖꯔꯗꯨꯅ "ꯍꯣꯏ, ꯑꯗꯨꯃꯥꯏ ꯇꯧꯔꯁꯤ"꯫ ꯆꯞ ꯃꯥꯟꯅꯅ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯆꯦꯡꯂꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯃꯈꯥ ꯇꯥꯅ꯫ "ꯇꯥ ꯆꯦꯡꯂꯩ, ꯇꯥ ꯆꯦꯡꯂꯩ, ꯁꯣꯝꯗ ꯀꯧꯔꯤꯌꯦ ꯇꯥ ꯆꯦꯡꯂꯩ"꯫ ꯆꯦꯡꯂꯩꯗꯨ ꯃꯈꯨꯠ ꯁꯠ ꯍꯥꯝꯗꯨꯅ ꯊꯣꯛꯂꯛꯏ ꯐꯗꯤ ꯄꯥꯏꯔꯒ ꯇꯩꯊꯣꯛꯂꯗꯨꯅ꯫ "ꯀꯩꯗꯧꯔꯦ? ꯀꯩ ꯂꯩꯔꯦ? ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯅꯣꯏꯕꯣ"꯫ "ꯇꯥ ꯆꯦꯡꯂꯩ, ꯑꯁꯨꯝꯗꯧꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯤꯀꯣꯟ ꯁꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯖꯒꯦ, ꯕꯥꯃꯣꯟ ꯃꯥꯝꯇꯣꯞꯇ ꯂꯤꯀꯣꯟ ꯁꯤꯟꯒꯦ ꯍꯥꯏꯕ ꯂꯥꯛꯂꯦꯅꯦ ꯇꯥ ꯆꯦꯡꯂꯩ"꯫ ꯆꯦꯡꯂꯩꯅ ꯋꯥꯗꯨ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯃꯥ ꯀꯨꯟꯗꯣꯔꯩ ꯐꯠ ꯊꯣꯛꯂꯛꯇꯨꯅ "ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯐꯪꯂꯣꯏꯗꯣꯏꯅꯣ? ꯏꯃꯥꯕꯣꯛ ꯍꯣꯏꯅ ꯂꯤꯀꯣꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯪꯉꯤ ꯂꯤꯀꯣꯟ ꯉꯥꯛꯀꯅꯤ꯫ ꯏꯆꯥꯁꯤꯡꯕꯣ ꯁꯥꯟꯅꯧ ꯁꯥꯟꯅꯧ, ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯌꯥꯝꯅ ꯁꯥꯟꯅꯔꯛꯏ꯫ ꯀꯔꯤꯒꯤ ꯅꯪ ꯇꯥ ꯆꯦꯡꯂꯩꯅ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯌꯥꯅꯤ, ꯏꯃꯥꯕꯣꯛ ꯍꯥꯏꯒꯦ, ꯐꯖ ꯐꯖꯕ ꯏꯁꯩꯒ ꯁꯛꯑꯗꯅ ꯅꯨꯡꯁꯤꯅ ꯂꯤꯀꯣꯟ ꯁꯥꯟꯅꯗꯧꯅꯤ"꯫ ꯆꯦꯡꯂꯩ ꯃꯃꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤ ꯑꯗꯨꯒ "ꯑꯩꯁꯨ ꯌꯥꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯁꯥꯟꯅꯔꯕꯗꯤ ꯑꯩꯁꯨ ꯌꯥꯒꯦ꯫ ꯑꯩꯗꯤ ꯀꯥ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏ, ꯑꯩꯗ ꯅꯠꯇꯅ ꯑꯍꯜ ꯂꯃꯟꯈꯩꯁꯨ ꯂꯣꯏꯅ ꯌꯥꯔꯛꯀꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯁꯥꯟꯅꯔꯕꯗꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯀꯨꯜꯒꯤꯗꯧꯅ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯁꯨ ꯑꯍꯜꯁꯤꯡꯗ ꯍꯧꯗꯣꯛꯀꯦ꯫ ꯕꯥꯃꯣꯟ ꯃꯥꯝꯇꯣꯞꯇꯤ ꯌꯥꯅꯕ ꯍꯥꯏꯅꯔꯝꯃꯕꯣ ꯅꯣꯏꯕꯣ ꯑꯩꯒꯥꯕꯣꯛꯇ"꯫ ꯑꯃꯨꯛꯁꯨ ꯃꯃꯥ ꯀꯨꯟꯗꯣꯔꯩꯅ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯝꯕ ꯉꯝꯗꯦ꯫ "ꯑꯩꯈꯣꯏ ꯍꯥꯏꯅꯒꯦ. ꯀꯩꯗꯧ ꯌꯥꯗꯅꯦꯒꯦ? ꯅꯅꯦ ꯊꯝꯕꯥꯜ ꯍꯣꯏ ꯍꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯂꯞ ꯆꯠꯂꯒ ꯍꯥꯏꯅꯔꯨꯒꯦꯁꯦ ꯏꯆꯥꯁꯤꯡꯒꯤꯕꯣ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯠꯄ ꯃꯥꯝꯇꯣꯞꯇꯕꯨ ꯂꯩꯀꯥꯏ ꯊꯕꯛ ꯇꯧꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯌꯥꯅꯤ. ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯂꯤꯀꯣꯟ ꯁꯥꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ"꯫ ꯑꯁꯨꯝꯅ ꯑꯌꯥꯕ ꯄꯤꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯆꯅꯨꯛꯅ "ꯑꯩꯗꯤꯅꯦ ꯏꯃꯥꯒꯤ ꯃꯨꯒꯥ ꯐꯅꯦꯛ ꯄꯥꯡꯈꯣꯛꯂꯥ ꯃꯆꯨꯗꯣ ꯁꯦꯠꯀꯅꯤ꯫ ꯅꯪꯗꯤ ꯀꯩ ꯁꯦꯠꯅꯤ"꯫ "ꯑꯩꯕꯨꯔꯣ, ꯑꯕꯣꯛꯀꯤ ꯃꯁꯂꯥꯏ ꯁꯨꯠꯇꯣ ꯁꯦꯠꯀꯅꯤ"꯫ ꯊꯕꯥꯅ "ꯑꯁ, ꯉꯁꯥꯏꯉꯩ ꯁꯨꯛꯊꯔꯝꯕ ꯑꯅꯤꯁꯦ ꯐꯅꯦꯛ ꯃꯆꯨꯒ ꯍꯥꯏꯅꯈ꯭ꯔꯦꯃꯤ"꯫ "ꯑꯩꯁꯨ ꯍꯥꯏꯍꯧꯒꯦ, ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯁꯥꯕ ꯄꯣꯂꯤꯁꯇꯔ ꯐꯅꯦꯛ ꯑꯉꯥꯡꯕꯗꯣ ꯁꯦꯠꯀꯅꯤ"꯫ ꯐꯤꯗꯤ ꯏꯜꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ"꯫ "ꯏꯟꯗꯣꯏꯅꯤ ꯀꯩꯅꯣ, ꯏꯃꯥꯒꯤ ꯃꯄꯥꯟ ꯀꯣꯠꯄꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯖꯕ ꯐꯤ ꯂꯩ꯫ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ"꯫ "ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯦ ꯊꯣꯛ ꯃꯣꯛ ꯆꯥꯗꯕ ꯊꯕꯛ ꯍꯦꯛꯇ ꯊꯣꯛꯄꯅꯤꯀꯣ꯫ ꯑꯗꯩꯗꯤ ꯂꯤꯀꯣꯟ ꯅꯨꯃꯤꯠꯇꯨꯗ ꯑꯋꯥꯡꯒꯤ ꯇꯥ ꯇꯣꯂꯨꯃꯨꯅ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯍꯥꯞꯂꯦꯟ ꯊꯨꯒꯥꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ"꯫ "ꯍꯣꯏꯅꯦ, ꯅꯍꯥꯟꯃꯨꯛꯀꯤꯗꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯑꯃ ꯂꯩꯍꯧ ꯑꯅꯤ ꯂꯩꯍꯧ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯅ ꯃꯥꯅ ꯁꯦꯠꯅꯤꯡꯕ ꯐꯅꯦꯛ ꯐꯤ ꯃꯆꯨ ꯊꯥꯡꯗꯣꯛꯇꯨꯅ ꯍꯌꯦꯡꯒꯤ ꯃꯇꯝꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯆꯦꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯗꯨꯅ ꯂꯩꯖꯕꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯔꯨꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯇꯔꯨꯕꯤ ꯌꯥꯝꯅ ꯃꯣꯡ ꯍꯥꯖꯗꯦ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯂꯥꯡꯖꯔꯝꯃꯤ ꯃꯥꯁꯨ꯫ "ꯏꯃꯥ, ꯑꯩꯕꯨ ꯀꯔꯤ ꯃꯆꯨ ꯁꯦꯠꯂꯣ ꯍꯥꯏꯅꯣ ꯏꯃꯥ? ꯇꯥꯆꯧ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯊꯣꯛꯍꯧꯔꯒꯦꯕ꯫ ꯁꯦ ꯍꯥꯏꯔꯣ, ꯁꯦꯜꯁꯨ ꯄꯤꯔꯣ ꯑꯩꯒꯤ ꯁꯦꯟꯊꯥꯡ꯫ ꯁꯦꯟꯊꯥꯡ ꯂꯨꯄꯥ 50ꯅꯤ"꯫ "ꯁꯦ ꯏꯃꯥ"꯫ "ꯍꯩ, ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯃꯆꯨꯅꯣ ꯏꯆꯥꯗ ꯁꯦꯠꯍꯟꯁꯤꯒꯦꯅ"꯫
ꯂꯩꯔꯦ ꯁꯦ ꯁꯤꯒꯤꯅꯦ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯣꯁꯦ ꯇꯣ ꯁꯤ ꯐꯖꯔꯦ ꯏꯆꯥꯗ ꯑꯁ ꯏꯃꯥ ꯌꯥꯛꯃꯟꯗ꯭ꯔꯣ ꯍꯣꯔꯦꯟ ꯊꯥꯎꯃꯩ ꯃꯉꯥꯜꯗ ꯑꯩ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯃꯤ ꯍꯥꯞꯂꯦꯟ ꯄꯣꯛꯈꯥꯏꯔꯅꯤ ꯏꯃꯥ ꯑꯦ ꯏꯆꯥ ꯉꯥꯛꯇ ꯉꯥꯏꯕꯗꯨꯅꯤꯅꯦ ꯏꯃꯥꯅ ꯆꯩ ꯄꯥꯏꯗꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎ ꯂꯤꯀꯣꯟ ꯁꯪꯗꯧꯔꯤꯁꯦ ꯏꯆꯥꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯐꯖꯕꯤꯅꯦ ꯃꯃꯥꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯇꯔꯨꯕꯤꯅꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯏꯃꯥ ꯅꯪꯒꯤ ꯊꯥꯒꯠꯄꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯊꯦꯡꯉꯦ ꯆꯠꯁꯦꯕ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕꯗꯨ ꯃꯃꯥꯗ ꯎꯠꯂꯤ ꯃꯃꯥꯁꯨ ꯐꯖꯔꯦ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯁꯦ ꯁꯤꯁꯤꯅꯅꯦ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯅꯤ ꯁꯤꯃꯁꯨ ꯆꯤꯟꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯝꯇꯣꯞꯂꯣꯝꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎꯅ ꯂꯤꯀꯣꯟ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯊꯪꯅꯕꯒꯤ ꯄꯥꯈꯪ ꯀꯌꯥ ꯀꯣꯏꯔꯛꯇꯨꯅ ꯂꯤꯀꯣꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦꯗꯣ ꯆꯦꯡꯂꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯃꯃꯥꯅ ꯇꯣꯏꯅ ꯃꯥꯕꯨ ꯎꯕ ꯌꯥꯗ꯭ꯔꯦ ꯉꯥꯡꯕꯗ ꯍꯩ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯁꯥꯕꯗꯨꯅꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯒꯨꯟꯗꯥꯗꯣ ꯁꯥꯔꯗꯤ ꯆꯍꯤ ꯈꯔ ꯅꯧꯕꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯅ ꯆꯤꯡꯂꯛꯎ ꯒꯨꯟꯗꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯦꯅꯦ ꯑꯣ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕꯧ ꯆꯦꯡꯂꯩ ꯑꯁ ꯏꯃꯥ ꯀꯩꯀꯥꯅꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯌꯥꯗꯕꯁꯦ ꯉꯥꯏꯈ꯭ꯔꯦ ꯏꯃꯥꯅ ꯁꯦꯜ ꯊꯧꯕꯒꯨꯝꯅ ꯑꯩꯕꯨ ꯎꯕ ꯌꯥꯗꯦ ꯑꯋꯣꯏꯕ ꯍꯦ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯁꯥꯕꯧ ꯅꯁꯛꯇꯨ ꯎꯕꯗ ꯅꯨꯄꯤꯅ ꯀꯤꯗꯅ ꯅꯪ ꯁꯥꯈꯣꯗꯅ ꯒꯨꯟꯗꯥꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯥꯈꯣꯕ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯀꯔꯤ ꯁꯥꯔꯦ ꯍꯦꯔꯥ ꯏꯃꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯑꯩꯅ ꯊꯣꯟꯕ ꯃꯤꯡ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯤꯕ ꯃꯤꯡꯊꯣꯜꯅꯤ ꯑꯩ ꯀꯩꯁꯨ ꯒꯨꯟꯗꯥ ꯁꯥꯗꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯊꯣꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯅ ꯈꯔ ꯀꯤꯕꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯍꯦꯛꯇ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯍꯥꯏꯖꯤꯜꯂꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯃꯤꯡꯒꯧꯁꯤꯅꯅꯤꯗ ꯅꯨꯄꯤꯁꯤꯡꯅ ꯑꯩꯕꯨ ꯒꯨꯟꯗꯥꯅꯤ ꯍꯥꯏꯗꯅ ꯇꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯍꯥꯟꯅꯗꯧꯅꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯀꯩꯁꯨ ꯐꯨꯗ꯭ꯔꯦ ꯀꯩꯁꯨ ꯗꯞ ꯇꯧꯗ꯭ꯔꯦꯕ ꯂꯩꯀꯥꯏ ꯏꯆꯜꯁꯤꯡꯅꯁꯨ ꯃꯕꯨꯡꯁꯦ ꯀꯥꯏꯅ ꯅꯣꯡꯃꯇ ꯑꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨꯅꯦ ꯁꯦ ꯄꯣꯞ ꯌꯩꯕꯗ ꯅꯨꯄꯤ 10 ꯀꯨꯟꯗꯤ ꯀꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯆꯠꯀꯦ ꯒꯨꯟꯗꯥ ꯁꯥꯕ ꯂꯦꯞꯄꯣ ꯑꯁ ꯏꯃꯥ ꯒꯨꯟꯗꯥ ꯁꯥꯕ ꯅꯠꯇꯦ ꯒꯨꯟꯗꯥ ꯃꯥꯟꯕꯅꯦꯃꯤ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯃꯆꯥ ꯃꯁꯨ ꯐꯪꯕ ꯌꯥꯎꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯂꯥꯏꯗꯤ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯀꯤꯔꯦ ꯃꯁꯥ ꯃꯎꯅꯒ ꯐꯕꯅꯤ ꯅꯣꯡꯃꯒꯤ ꯃꯃꯥꯒꯤ ꯃꯤꯆꯩꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯃꯥꯅ ꯀꯟꯅ ꯁꯦꯟꯅꯖꯕ ꯃꯆꯟꯁꯨ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯃꯥꯅ ꯃꯤ ꯃꯇꯝ ꯆꯥꯅ ꯆꯠꯆꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒ ꯃꯥꯒꯇ ꯉꯥꯏꯔꯕꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯔꯝꯗ ꯅꯣꯡꯃ ꯆꯤꯡꯂꯥꯏꯗꯨ ꯉꯟꯅ ꯊꯣꯛꯈꯤ ꯃꯌꯨꯝꯂꯣꯝꯗꯒꯤ ꯃꯃꯥꯅ ꯂꯥꯎꯍꯧꯔꯤ ꯍꯦ ꯀꯗꯥꯏꯗꯅꯣ ꯃꯤꯔꯦꯝ ꯁꯥꯅꯨ ꯁꯦ ꯅꯃꯥꯏꯗꯨ ꯄꯨꯔꯒ ꯆꯠꯂꯤꯗꯣ ꯏꯀꯥꯏꯅꯦꯍꯦ ꯅꯨꯄꯤ ꯐꯪꯗꯕꯧ ꯑꯣ ꯏꯃꯥ ꯉꯥꯡꯍꯧꯔꯣ ꯅꯪ ꯄꯦꯅ ꯉꯥꯡꯍꯧꯔꯣ ꯑꯩ ꯈꯨꯟꯇꯛꯀꯤ ꯏꯇꯥꯎ ꯂꯥꯏꯕ ꯍꯣꯏꯗꯅꯤ ꯂꯥꯏꯕꯛ ꯌꯦꯡꯂꯨꯒꯦ ꯏꯇꯥꯎꯒ ꯇꯥꯟꯅꯔꯒ ꯍꯦ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯇꯧꯅꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯅꯨꯀꯣ ꯑꯁꯨꯝꯅ ꯂꯥꯎꯅ ꯈꯨꯟꯊꯛ ꯌꯧꯔꯛꯈ꯭ꯔꯦ ꯆꯦꯡꯂꯩꯗꯨ ꯂꯥꯏꯕ ꯍꯣꯏꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯏꯇꯥꯎ ꯂꯥꯏꯕꯧ ꯏꯃꯨꯡꯗꯒꯤ ꯂꯥꯏꯕꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅ ꯀꯅꯥꯅꯣ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯆꯦꯡꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯇꯥ ꯆꯦꯡꯂꯩ ꯃꯥꯗꯤ ꯂꯩꯇꯤꯌꯦ ꯂꯪꯐꯩ ꯆꯠꯈꯤ ꯀꯥꯈꯠꯄꯤꯔꯛꯑꯣ
ꯃꯇꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯃꯆꯟꯒꯨꯝ ꯈꯜꯂꯕꯁꯨ ꯃꯇꯥꯎ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯃꯥ ꯆꯪꯅꯤꯡꯗꯦ꯫ ꯌꯥꯔꯅꯤ ꯏꯇꯥꯎ ꯂꯩꯇ꯭ꯔꯗꯤ ꯀꯣꯟꯅ ꯂꯥꯛꯑꯒꯦ꯫ ꯏꯇꯥꯎꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯊꯝꯕꯥꯜ꯫ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯇꯥ ꯆꯦꯡꯂꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯣ? ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ, ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥ ꯃꯄꯥꯜ ꯏꯄꯥꯜ ꯀꯌꯥ ꯊꯣꯛꯆꯗꯅ ꯏꯖꯕꯅꯤ꯫ ꯊꯤꯗ꯭ꯔꯤꯗ, ꯀꯟꯅ ꯊꯤꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯉꯝꯒꯝ ꯆꯠꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯍꯤ ꯅꯨꯄꯥ 40 ꯁꯨꯗꯣꯔꯕꯅꯤ꯫ ꯈꯪꯗꯦꯗ, ꯑꯩꯈꯣꯏꯗꯤ ꯆꯍꯤ 19ꯗ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 28-29ꯔꯣꯝ ꯁꯨꯔꯦ꯫ ꯆꯦꯡꯂꯩꯗꯨ ꯈꯔ ꯊꯦꯡꯂꯞꯅ ꯁꯨꯝ ꯂꯥꯛꯏ꯫ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯗ ꯁꯣꯝꯗꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅꯗꯨꯅ ꯊꯣꯏꯕꯤ ꯏꯁꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯛꯂꯤ꯫ ꯊꯣꯏꯕꯤꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯏꯁꯩ ꯉꯪꯕ ꯈꯔ ꯍꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯣꯏꯕꯤ ꯅꯪ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯨꯡꯌꯩꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯋꯥꯔꯥꯏꯁꯦꯕ, ꯅꯪ ꯉꯥꯏꯍꯥꯛ ꯉꯪꯂꯛꯑꯣ꯫ ꯃꯗꯨ ꯍꯥꯏꯔꯕꯗ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯏꯁꯩ ꯍꯧꯔꯛꯏ꯫ ꯆꯤꯡꯉꯨ ꯂꯥꯏꯌꯣꯡ ꯂꯥꯏ ꯅꯤꯡꯊꯧ, ꯈꯣꯌꯨꯝ ꯂꯥꯏꯌꯣꯡ ꯂꯥꯏꯔꯦꯝꯕꯤ, ꯆꯤꯡꯉꯨꯕ ꯅꯪꯒꯤ ꯅꯁꯨꯃꯥ, ꯈꯣꯌꯨꯝ ꯅꯪꯒꯤ ꯅꯇꯧꯕꯨ, ꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣ ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛ ꯀꯠꯆꯕ ꯍꯣ ꯂꯥꯏ ꯅꯤꯡꯊꯧ ꯍꯣ ꯂꯥꯏꯔꯦꯝꯕꯤ ꯄꯨꯅꯦꯝꯖꯩꯗꯦ꯫ ꯑꯁꯨꯝꯅ ꯔꯥꯒ ꯅꯨꯡꯉꯥꯏꯅ ꯖꯒꯣꯏꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ꯫ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯊꯧꯒꯜ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯒꯤ ꯇꯟꯊꯥ, ꯈꯨꯠꯀꯤ ꯁꯥꯊꯦꯛ, ꯃꯤꯠꯌꯦꯡꯒꯤ, ꯃꯤꯠꯅꯣꯛꯀꯤ, ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯃꯣꯏ ꯌꯧꯅ ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛ ꯑꯗꯨ ꯀꯠꯂꯤ꯫ ꯑꯗꯨꯛ ꯐꯖꯕ ꯖꯒꯣꯏ ꯑꯗꯣ ꯆꯦꯡꯂꯩꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯥꯒ ꯃꯔꯦꯡꯒꯁꯨ ꯑꯣꯏꯗꯕ ꯃꯥꯅ ꯆꯍꯤ 10ꯃꯨꯛ ꯍꯟꯕ ꯂꯩꯁꯅꯥꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯍꯨꯈꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯔꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯥꯏ ꯃꯃꯣꯟ ꯇꯧꯏ꯫ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯅꯨꯡꯑꯣꯜ ꯍꯦꯟꯅ ꯍꯛꯆꯤꯟꯗꯕ ꯄꯥꯈꯪ ꯑꯔꯤꯕ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥꯗ ꯁꯥꯗꯨꯅ ꯂꯩꯖꯕ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯃꯥꯏ ꯉꯥꯡꯇꯛ ꯇꯧꯏ꯫ ꯃꯆꯤꯟꯕꯥꯟ ꯊꯛ ꯈꯥ ꯂꯤꯡꯂꯞ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯐꯖꯩꯅꯦ ꯂꯩꯁꯅꯥꯁꯦ, ꯃꯁꯝꯅꯒ ꯃꯊꯨꯟ ꯌꯧꯔꯤꯕ, ꯑꯉꯥꯡꯕꯨ ꯃꯥꯟꯗꯦꯅꯦ ꯋꯥꯡ ꯆꯥꯎꯕꯅꯤꯅ꯫ ꯃꯁꯤꯕꯨ ꯑꯩꯒ ꯄꯥꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯌꯥꯅꯤꯗ, ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯊꯖ ꯌꯥꯅꯤ꯫ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝ ꯂꯤꯗ꯭ꯔꯤ ꯀꯩꯅꯣ, ꯁꯛ ꯍꯥꯏꯔ ꯀꯩꯁꯨ ꯊꯤꯗꯦ, ꯁꯍꯤꯡ ꯆꯥꯕ ꯃꯤ ꯈꯔ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯍꯥꯏꯕꯤꯌꯣꯅ ꯏꯃꯥꯗ ꯍꯥꯏꯔꯨꯔꯁꯤꯔꯅꯦ? ꯏꯃꯥꯅꯦꯅ ꯇꯧꯔꯤꯗꯨꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯨꯛꯄꯗ ꯇꯦꯛꯀꯗꯧꯔꯦ꯫ ꯃꯥꯏꯁꯤꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯕ! ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯈꯨꯗꯤ ꯍꯦꯛ ꯊꯤꯗꯨꯅ ꯎꯞꯄ꯭ꯔꯥꯡ ꯎꯞꯄꯤ꯫ ꯏꯃꯥ! ꯖꯒꯣꯏ ꯁꯥꯔꯝꯕ, ꯏꯁꯩ ꯁꯛꯂꯝꯕ, ꯔꯥꯒꯗ ꯇꯥꯎꯔꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯃꯉꯣꯟꯗ꯫ ꯆꯦꯡꯂꯩꯗꯣ ꯑꯃꯨꯛꯇ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯂꯩꯁꯅꯥ ꯌꯥꯎꯕꯅ ꯏꯀꯥꯏꯕꯅ ꯂꯦꯞꯄꯤ ꯅꯣꯝꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯥꯕꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯃꯥꯅ ꯏꯀꯥꯏꯔꯤꯅꯤ ꯇꯧꯔꯤꯗꯨ ꯃꯣꯏꯕꯨ ꯐꯨꯔꯝꯗꯥꯏꯒꯤ ꯇꯥꯠ ꯇꯧꯔꯤꯅꯤ ꯈꯟꯈ꯭ꯔꯦ꯫ ꯍꯩꯃꯥ! ꯇꯥ ꯆꯦꯡꯂꯩꯅꯤ ꯍꯥꯏꯕ, ꯆꯦꯜꯂꯣ! ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯉꯁꯤ꯫ ꯆꯠꯂꯣꯃꯤ ꯁꯣꯝꯗ! ꯑꯃꯒ ꯅꯦꯠꯁꯤꯟꯅꯩ, ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯀꯥꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ 8-9ꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯆꯦꯡꯂꯩꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠ ꯀꯣꯏꯔꯩ ꯂꯩꯔꯛꯄꯗ ꯇꯨꯃꯤꯠ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯡ ꯄꯥꯟꯗꯕ ꯄꯨꯡ ꯑꯗꯨꯗꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯍꯣꯕꯦ
ꯆꯦꯟꯈꯤꯕꯅ ꯃꯗꯨꯃꯗꯤ ꯀꯥꯎꯔꯝꯂꯦ ꯃꯈꯣꯏ꯫ ꯄꯨꯡ ꯑꯗꯨꯗ ꯌꯦꯡꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯗꯨ ꯃꯉꯥꯏꯕ ꯊꯥꯡꯒꯒꯤ ꯚꯨꯠꯀ ꯃꯥꯜꯂꯕ ꯖꯥꯠꯂꯕ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯉꯁꯤ ꯂꯩꯀꯥꯏꯁꯦ ꯀꯨꯝꯍꯩ ꯇꯧꯅꯤꯀꯣ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕꯅꯦꯕ ꯅꯨꯡꯁꯤꯅ ꯌꯦꯡꯖꯕꯁꯨ ꯌꯥꯗꯕ ꯎꯇꯨꯕꯤꯒꯨꯝ ꯂꯩꯔꯁꯨ ꯅꯣꯡꯁꯥꯒꯨꯝ ꯈꯟꯕ ꯎꯆꯤꯒꯨꯝ ꯂꯦꯞꯄꯁꯨ ꯂꯦꯟꯗꯨꯒꯨꯝ ꯈꯟꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯤ꯫ ꯄꯨꯡꯗꯣ ꯇꯥ ꯄꯥꯏꯈꯠꯂꯤ꯫ ꯁꯤ ꯌꯥꯎꯗꯅꯗꯤ ꯌꯥꯔꯣꯏꯗꯅ ꯃꯣꯏ ꯁꯦ ꯁꯤ ꯂꯧꯕ ꯂꯥꯛ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯑꯁꯨꯝꯅ ꯗꯣꯟꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯟꯗ꯭ꯔꯤꯉꯩ ꯍꯦꯛꯇꯃꯛ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ ꯃꯃꯥꯅ꯫ ꯑꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯆꯥꯗꯤ ꯃꯩꯇꯩ ꯄꯨꯡ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯂꯕ꯫ ꯏꯆꯥꯗꯗꯤ ꯅꯨꯡꯉꯥꯏꯇꯀꯣ ꯕꯣꯟꯗꯨ꯫ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯄꯨꯡꯁꯦ ꯑꯉꯥꯡ ꯃꯌꯥꯝ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯃꯗꯣꯝ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯕꯤꯔꯛꯂꯤꯕꯅꯤ꯫ ꯑꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯗꯣꯝ ꯂꯩꯍꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ? ꯑꯁ ꯏꯃꯥ ꯅꯪꯅ ꯈꯪꯗꯤ ꯈꯪꯗꯅ ꯑꯉꯥꯡ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏ ꯈꯣꯡꯅꯥꯡ ꯍꯧꯕꯗꯨꯗ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯣꯟꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯣꯏ ꯌꯦꯡꯕꯗ ꯑꯩꯁꯦ ꯁꯜꯂꯒ ꯍꯦꯛꯇ ꯎꯄ꯭ꯔꯥꯡ ꯎꯞꯄꯦ ꯑꯗꯩꯗꯤ ꯎꯆꯦꯛ ꯄꯥꯏꯈꯤꯒꯨꯝ ꯁꯥꯏ꯫ ꯄꯥꯏꯗ꯭ꯔꯗꯤ ꯅꯪꯕꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯖꯒꯣꯏꯒ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯝꯃꯅꯤ ꯅꯪ ꯎꯕꯗ꯫ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗꯕꯅꯤꯀꯣ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯁꯦ ꯇꯥꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯫ ꯍꯦ ꯁꯛꯇꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ꯫ ꯅꯪꯒꯤ ꯁꯛꯇꯥꯁꯦ ꯁꯦ ꯅꯪꯒꯤ ꯁꯛꯇꯥꯁꯦ ꯔꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯦ ꯀꯩ ꯃꯥꯜꯂꯤꯅꯦꯕꯣ꯫ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯁꯥꯊꯤꯕ ꯃꯥꯅ ꯄꯣꯛꯂꯝꯃꯤꯅꯣ? ꯔꯥꯁꯤ ꯂꯩꯅꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯍꯩ ꯆꯟꯗꯥꯟ ꯀꯗꯥꯏ ꯄꯨꯡꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯊꯤꯟꯗꯣꯛꯎꯒꯦ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯡ ꯌꯥꯎꯗꯗꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯔꯝꯃꯔꯣꯏ꯫ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ꯫ ꯌꯥꯔꯣꯏ ꯄꯤꯕ ꯌꯥꯔꯣꯏ ꯃꯣꯏ ꯂꯧꯕ ꯂꯥꯛꯁꯤꯅꯤ ꯃꯤ ꯑꯩꯁꯨ ꯑꯁꯥ ꯑꯃ ꯇꯧꯔꯤꯅꯤ꯫ ꯄꯨꯡꯗꯨꯗ ꯅꯪ ꯀꯔꯤ ꯑꯁꯥ ꯇꯧꯔꯤꯕ? ꯀꯔꯤ ꯑꯁꯥꯅꯣꯕ ꯅꯪ ꯄꯨꯡꯗꯨꯗ ꯇꯧꯔꯤꯗꯣ ꯑꯗꯨꯒ ꯅꯁꯨꯁꯤꯡꯗꯨꯗꯔꯣ? ꯂꯩꯁꯅꯥꯕꯨ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯈꯟꯖꯕ ꯈꯔ ꯄꯥꯝꯂꯤ ꯇꯧꯕ ꯍꯧꯖꯤꯛꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯃꯥꯗ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯑꯍꯥꯏꯌꯣ ꯕꯥꯂꯣꯍꯦ ꯂꯩꯔꯦ ꯏꯆꯥꯅ ꯄꯥꯝꯕ ꯏꯃꯧ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯂꯩꯁꯥꯕꯤ ꯁꯪꯒꯨꯗꯨ ꯅꯪ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯏꯟꯅꯔꯤ꯫ ꯃꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯩ ꯊꯣꯏꯕꯤ ꯆꯪꯉꯛꯎ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯄꯨꯡ ꯂꯧꯕ ꯂꯥꯛꯏꯔꯣ? ꯆꯅꯨꯅ ꯑꯧ ꯏꯃꯥꯕꯣꯛ ꯂꯥꯛꯏꯅꯤ ꯄꯨꯡꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯁꯣꯝꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯗ꯭ꯔꯦꯅ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯀꯗꯥꯏ ꯁꯦ ꯄꯨꯡꯁꯦ ꯄꯤꯔꯒꯦ ꯑꯗꯣ ꯅꯣꯏꯁꯦ ꯀꯩꯅꯣꯝꯗꯤ ꯄꯤꯔꯝꯃꯨꯀꯣ꯫ ꯏꯃꯨꯡꯗ ꯍꯥꯟꯅꯅ ꯆꯪꯈ꯭ꯔꯕ ꯆꯦꯡꯂꯩꯗꯨ ꯏꯃꯨꯡꯗ ꯃꯣꯃꯣꯟ ꯇꯧꯔꯤ ꯃꯃꯥꯒꯤ ꯋꯥꯇꯥ ꯑꯗꯨꯗ꯫ ꯀꯔꯤꯅꯣ ꯏꯟꯗꯣꯟ? ꯑꯣꯍꯅꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯂꯩꯁꯅꯥ ꯅꯪꯁꯦ ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯏꯊꯛ ꯊꯛꯏ ꯃꯃꯤꯠ ꯃꯅꯥ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯆꯤꯟ ꯈꯔ ꯌꯥꯡꯕ ꯂꯥꯏꯖꯅ ꯑꯣ ꯏꯟꯗꯣꯟ ꯐꯅꯕꯨ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯕꯤꯔꯛꯄ ꯂꯥꯏ ꯈꯣꯏꯔꯝ ꯂꯩꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯒꯨꯟꯗꯥꯅꯤ ꯍꯧꯕꯁꯨ ꯀꯤꯖꯕ ꯑꯗꯨꯒꯅꯦ ꯈꯔꯁꯨ ꯂꯤꯕꯗꯨꯗ ꯍꯥꯏꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯥꯟꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯛꯇꯥꯗꯨꯗ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕ ꯃꯥꯅꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯕꯅꯦ꯫ ꯃꯗꯨ ꯇꯥꯕꯗ ꯇꯥꯟ ꯆꯥꯔꯦ ꯈꯟ ꯆꯦꯡꯂꯩꯗꯨ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯛꯂꯛꯏ꯫ ꯋꯥꯀꯥꯏ ꯉꯥꯡꯂꯨꯕ ꯂꯥꯏꯖꯗꯨ ꯆꯦꯡꯂꯩꯅ ꯏꯃꯨꯡꯗꯒꯤ ꯐꯟ ꯀꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯇꯩ ꯂꯩꯔꯝꯕ ꯐꯝꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ
ꯁꯦ ꯅꯣꯏꯒꯤ ꯄꯨꯡꯁꯦ ꯄꯨꯈꯣꯁꯦ ꯃꯗꯣꯝ ꯂꯩꯍꯧꯅꯤ ꯁꯤꯁꯨ ꯑꯃꯨꯛ ꯁꯦ ꯂꯥꯏꯖꯅ ꯄꯨꯡꯗꯣ ꯇꯥꯞ ꯄꯥꯏ ꯂꯥꯏꯖꯅ ꯄꯨꯡ ꯇꯥꯞ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯁꯨ ꯃꯟꯗꯣꯅ ꯇꯥꯞ ꯐꯥꯏ꯫ ꯍꯩ ꯂꯥꯏꯖ ꯁꯤꯗꯤ ꯂꯧꯍꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯇꯨꯅꯅꯦ ꯃꯥꯁꯨ ꯉꯥꯎꯔ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯣ ꯂꯧꯍꯧꯔꯣ ꯏꯄꯥ ꯄꯥꯈꯠꯅ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯍꯦ ꯂꯩꯀꯥꯏ ꯒꯨꯟꯗꯥ ꯁꯦ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨꯅꯨꯁꯦ ꯋꯥ ꯂꯤꯛꯅ ꯉꯥꯡꯖꯕꯤ ꯏꯪꯖꯕꯤ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯔꯗꯧꯅꯤꯅꯦ ꯁꯦꯅꯦꯍꯦ ꯏꯃꯨꯡꯗ ꯆꯤꯡꯁꯜꯂꯨꯅꯦ꯫ ꯈꯔ ꯇꯞꯆꯕꯤ ꯏꯪꯖꯕꯤ ꯂꯩꯁꯅꯥꯗꯣ ꯉꯁꯤꯗꯤ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ꯫ ꯃꯥꯅ ꯂꯥꯎꯔꯕꯁꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯐꯥꯈ꯭ꯔꯦ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯥꯏ ꯍꯥꯏꯗꯨꯅ ꯂꯩꯃꯥꯡ ꯌꯧꯈꯤ ꯂꯩꯁꯅꯥꯗꯣ꯫ ꯂꯩꯀꯥꯏꯗ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯁꯥꯊꯤꯕ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯆꯦꯡꯂꯩꯗꯨ ꯅꯨꯄꯤ ꯐꯪꯗꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯒ ꯂꯣꯏꯅꯅ꯫